Angang pokpa matamda mahusagi oiba maonga thang thabaga karambana henna saphabage haibasi mipung khudimak maruoina mama mapa nauna oigadoriba nupa nupisingna langtaknaba amaga loinana khangningba wafamne thoidokna khudong thiningai oidaba tarabadi mahusagi oiba maongda angang pokpana phaba heli masina angang makha tage khallabasu khudong chaba heli angang pokpagi wa ngakta natana thang thaba haibasimaktabu khudong thiningai oiba risk kharadi adumak mayoknaba masana tabani adum oinamak mangjaunana thorang tawraga ningthina pangthokpa tarabadi thoidokna khudong thiningai oide karigumba kanda angang natragana mamagi punsi kannabagidamak tangai fadana thang thaba yawi hairiba fibam asi oiba tarabadi anirak hanna khantharuba tawdana thang thafam thoi cesarean section haina su khangnaba thang tharaga angang pokpada thengnaba yariba khudong chadaba singdi thang thakhiba mafamda matam khara adumak chainakhol fauduna leiba oisinbada matam changba maramna mahusagi punsida thuna hanjalakpa ngamdaba amasung laijauba asina singbani kanagumba diabetes naba natragana hakchangi arumba amadi anoiba henba nupi singdana amukka hena khudong chadaba asi thokalli kanagumba nupi kharadi uterus ki lining da infection torakpa yawi maram oina maruoina angang poklamdai gi puk yekpa hauraktingaida hanna ising kairakpa tarabadi khudong chadaba asi mayoknarakpa yabagi risk wangi kanagumba nupi kharadi mapan thokpagi marida infection torakpa yawi operation tawramdaida bladder hanghannabagidama mapan thokfamda apaba tube catheter ama thingjinbana maram oiraduna urinary tract infection UTI tawhalakpani makhal khudingmakki operation na hakchang manungda machet phamjilakpa yabagi risk mayoknahalli karamba mafamda phamjilakpage haibadugi matung inna khudong thiningai oiba fibam ohelakpa yai khudam oina hairabada kargumba thabombi lungs ta phamjilaklabadi pulmonary embolism thokhalaktuna siba phawa yai fibam asi mayoknaba tarabadi lok toina khurakbaga loinana chaning tana ningsha sor honba yarakloi amasung khubomda pongkhalaktuna chainakhol phaurakani thang tharaga angang unabada mayoknarakpa yaba atei khudong chadaba singdi puk mapada leiba tissue masel napsinnarakpa napsing amang ata thokpa amasung pangthanaba hidak tharubagi matam sangna hainingba poktaba asina singbani masigisu mathakta thang tharaga pokpa angang ayamba ningsha sor honba ngamdabagi awaba mayoknarakpa yai mamagi puknungda leiriba angangi thabombi mapung phana semgatpa loidringaida thang tharaga poklubadagi nisha sor honbada awaba mayoknarakpani masigisu mathakta thang tharaga pokpa angangsingdi hek pokpaga mamagi manakta leiba phangdaba maramna khumlang thakpa phangde maram aduna khutsemgi sangomna yokpagi phibamda lai pokpada ngairiba angangi damaktadi mamagi khumlangdagi hena phaba chinjak amata leitaba maramna khutsemgi sangomna yokpa angangsing tunggi punsida masa phatkande chawraklaga hakchangi arumba amadi anoiba henba miyoisu oigalli adum oinamak thang thabagi kanaba kharasu adumak lei maruoina apamba matamda isagi khudong chagadaba yenglaga angang pokpa yai angang khaw nantharakpagi khudong chadabasu ngakthokpa ngami matau asumna amang atong leiba tarabasu angang amadi mama adugi saphagadaba yenglaga karamba maongda angang pokadagi haibadu lepthokadabani